Hagatari, Asisu is sorry, Mawakara, Mamma Mafam the Puzarali, Equitamina Johanna Lingba, Popandoptera Mari, but the Tarukuchida, Equicari Pundoli have a quick community. The Sunamon the High Hybidi Makisi boxing and do that Jisuna Hibani. Lambia dusu, Asumba dusu, Ingba dusu Aini. Aigi Ipana Natanadi, Mi Kana, Amatanasu, Ipagi Mafam the Tunde. Pa Hibidi Sargaleba Aduda. Sargaleba Aduda, Jisu Christa Tazaba Natanadi. Yesu Kristo ki mapana natanadi kanamatana mi kanamatana sargalaiba aduda changbang ngamloi haibasi Bible asida maxiang na phangdokpiba dunia ekona su hosike taibu pal asida hoi ekogi jati ekogi nat ekogi lining laison asi asuki matik ajai haiduna ekona madu nga kun leiba targadi madugi lining laison aduna ekona tatariba lining ekogi tatariba haina ngedagi injariba Lining aduna aikogi thawai asibu hayang sangsar si thadokraba matungda aikoi kanbiba ngamloi habisi Bible asida mayek topibani bai aikoina Quran amadi Gita mayam ama nainai aikoina paba ngami masida aikoi kanbiba ngami habisi aikoi leitabani aikoi kanbiba ngamba habidi aikoina sargaleba du sangba ngamba habidi aikoi si asyangba ama oiba ngamba habani aikoi tebung palisa aikoi asyangba ama oiba ngamdrabadi tebung palisa aikoina afaba thaba aikoina afaba labjat afaba wangang afaba wahi afaba mieng akoina ngapi bokpi badu ngamdrabadi heng karam na matau karam na ai sargaleba du leiba tangba amadi leiba phanggadori mno ichino sarga leiba aduda akoi mipung khodi muna leiningi satningi Bible sida kari phangdo I haibasi akoi khamina Bible sina akoi bo sargalambi adu seng na ta lebra haibdo akoi khamina nahagna Jesus Christ bu thaja dab taragadi nahagna sargaleba adu ta satpa sungang manloi chupang phangloi habsi Bible sida mek adubu mayam sing aduna hayeng nahakit hawai bo sargaleba adu pubiba ngam Bible asidedi kari hai lambi adusu achumba adusu hingba adusu aini aigi ipana natanadi Jesus Christ ki mapana natanadi mi kana amatanasu ipa gi mafamda thungde adunadi aikoina ate dharma nainarabasu aikoina ate lining chatlabasu aikoina Jesus Christ thajabasi achoge matik tangai phade habasi Bible sida pungdo ngasi aina dharma ngamba yai ngasi aina lining ngamba yai ngasi aina chanabigi ipai bugi parampara gi haurakpa punamak sing adu ngamba yai aduga nahak nong natra nongmadi soidana sangsar ji thadokado nahakna sangsar ji thadokaba matungda nahake thawai dana sargalaiba tuda chatpa phangdrabadi nahake thawai dana sargalaiba tuda leijaba phangdrabadi kari tongjaba mi kayamna hai makoidi gospel santui makoidi evangelism tawi makoidi isorga wapau santui makoidi torop sai mi na paisa pi foreign dagi amadi atei mi kanglup kayana makoida funding tawi adunani makoina dharma santui adunani makoina Jesus Christ thaje natte chinenausi aikoina Jesus Christ thajabasti lupa makana de siki makana de aikoida kanamatan mateng pangbleite kanamatan aikoida support tabule aikoina Jesus Christ thajabadi hayeng aina siraba matungda aigi thawai sina sargaleba adu leijaba phangnanabagi aduki khattani aikoina Jesus Christ adu nalamdrabadi aikoina sanagi lupagi paisagi oina aikoina Jesus Christ thajaba orabadi karisu kanaba leite chineno ebung palba apumba phangjarga hayeng aigi thawai dana norokilam adu leiba orabadi kari tongjaba lei chineno ngasi aina tolop charangmani ngasi aina paisa pairangmani ngasi aina khutta khulai pairangmani ngasi aina pangan kalangmani ngasi aina paisa na yomam mayai adubu nahagna ishwar mahabu khangjadrabadi nahagna taibang paliste hinglingida Jesus Christ bu khangjaba ngamdrabadi nahagi thawai do ekoi gi wakhalda sawning mayai Jesus Christ ming panbada tukhacharam bayai hangoiram bayai sawning bayai adubu aroiba matamda nahakbu kanbiba ngamadi Jesus Christ khaktani haibse ekoi kongna aduga okon chapa singi thabak pandu mari pada trai thoi asitu kari phungdokpi haibse ekoi amuk tamina sinano asi aina haiba nate Bible da sakhi wena lehoraba ishwar ge ahingba asengba wahi sing adoni ti thajabi amasung atai kanagi dasu aran khubam leite aran khubam leite kanbiba ngamba pangal leite haibani maramdi madugi mapana ekoi bu kanbigadaba mi singi marakta piraba atai ming amata atiage makhada kanagumba bagi ming ama mi singi marakta piraba ekoi gi thawai singa sibu kanbiba ngamba ekoi gi thawai singa sibu sargalaiba ta pubiba ngamba atai ming amata leite haibasi Bible asida pu aduna de ekoi hauji kari tawu tai sinano ekoina hauji matam asida hauji pungja asida hauji pungpham asida Jesus Christ thajaba khak natana ekoi gi tongjapham ekoi gi kanafam karsu leite Christ bu thajabiu mahakti asengba sumba ahingba ishorni haibasi ekoina
ꯈꯪꯂꯕ ꯑꯃꯗꯤ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯕ ꯑꯗꯨꯒꯨꯝꯕ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯪꯊꯕ ꯐꯪꯁꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯃꯥꯡꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯄꯥꯞ ꯍꯥꯏꯕꯗꯤ ꯐꯠꯇꯕ mitu miwala na ba huran ba karam ba kalak ba khaman ba mihat pa amadi kairo le kai bu nusiba ngamdaba mi bu nusiba ngamdaba mi gi maran ko pi bu ngamdaba asigum phattaba thawai sing asina nahake thamoi da yom dan leram ba yai adubo nahana jesu christ thajarabadi mikup adu nahake thamoi da gi jesu christ na punamak singdok pi gani matau karam na singdok pi gani haiba matamda nahana jesu christ bu ai gi kanbi mapuni ai thajai haina nahana thajaba mikup adu da jesu christ na nahake thamoi da leram ba phattaba punamak वही ऐसी थाजबी वही ऐसी ईश्वर की वही नहीं ऐगी अपाम्बा ऐगी अनिंगबदु नते यीशु क्रिस्तना दैवं पालस्ता अफो पाव संदोकलमेबा अंगप थबक तौरमेबा अनाबा कया फालमेबा असीबा कया हिंगल हललमेबा सिंगसे अहिंबा अचुंबा थवाई ओइबगी मरमननी नहा पुसु महान कनबीबा पामी नहांगने जीसु ख्रिस्त थाजद्रबसु नहांगने जीसु ख्रिस्त की मिंग ताबद सावरबसु नहांगने जीसु ख्रिस्त बथीन नांगलबसु चैरबसु नहाकसे जीसु ख्रिस्तना असोके मति उसी फतब मचामना मपाना तौगुनु हाइबा थबकतो निशा चचलनी ड्रग चचलनी युम हिंगोन योंथोनी अदुगा माय थोंगना गावरनी हलनी हलप मतमददी मपादना फना सावरबसु बाबा आई लाले आई बुंगा पियु हरप मतमना मपादना कोलगा अदुगुमदना अखोय तैबंग पालसदा अखोय नांगावरिङै हिंलिङै अखोय लांगिङै नुङाय थोइङै तैबंग पानबगी मयादा थुरिङै मतम असिदा अखोयना कनबीबा मपु जेसु ख्रिस्तबु खंजद्रबसु नहाना चंजरप मिकुप अदुदा नहाके थमोयना फत्तब थबक कया अमा तौरुबा नहाके खुद अदुना फत्तब थबक कया अमा तौरुबा पायरुबा मतमदा नहाना ओन छलक्तुना अइबु लांजरे अइ सिगुम थबकसे तौजरर ओ इपा ईश्वर प्रभु जेसु ख्रिस्त अइबु ngapiyu haiba matamda मिकुप अदुदा जेसु ख्रिस्तना नहापु कोपिगनि नहाके थमोयदगी फतायाम सिंग अदुबु लौथोक पामलबदी नहाना हयंग नहाके थवाय अदुन सिरबा मतुंदा सर्ग लेबा अदुदा चतप पामलबदी जीसु ख्रिस्त थाजबा खक नतना अतै मिंग अमता लेते नहापु कनबीबा ngamba aduna jesu christ si khangminasi nahak bible pabiu adom nasu apawo kaya kaya aduna ईश्वर की अफब वही सिंग से पाबीरका नैना बिरका अमुक्तदी खंगनबा होनबियो अखोई की पुंसी असी हयंग खंगदबा पुंसीनी आई कयाम कुइना हिंगिगनी आई ओमोर ओइना आई की पुंसी ओमोर ना लेबा खक ओइरोय अतना हिंगिगी मिकुप असिदा यीशु ख्रिस्त बु थाजदुना यीशु ख्रिस्त की अचुम लंबी अस्ततबा ओखो वसिबो ताजरिबा खुदिंगी मथक्ता ईश्वरना इंथबा अमदे नुंगाय फबा बिबिबो वसिनो आमेन।